अहानबमक्तदा नुमिदां वायरमदा फोंबा पाउचिसिंदगी लोकथोकचबा पाउ ताबिरिबसिंबु हेमजित लांपुलाकुमना खुरमजरी हौजिक मियामदा पाउ पिजरी मैतैगी मांखिबा हक्चांगसिंग पुरक्तिबा फावबा कुकीगी असिबा हक्चांग थीबा यारोय हाइदुना इम्फाल ईस्ट डिस्ट्रिक्टकी मनुंग चना लेबा इथमखुलदा सेक्यूरिटी फोर्स का मियामगी मरक्ता चाउना मुक्नबा थोखरे थौदोक असिगी मतंगदा पाउसी असिना मफम अदुदगी फंगबा पाउगी मतुंग इनदी थौदोक असि मे 3 दगी हौरखिबा कांगलुकी इरांग असिना मरम ओइरगा इम्फाल ईस्ट डिस्ट्रिक्टकी मोइरांगपुरे पुलिस स्टेशन की मनुंग चना लेरिबा मैतै खुलसिंगदा खुलाई पाइबा कुकी मिलिटेंट सिंगना मे 19 दा मैतैगी युम मै थाबा लाकपदा कुकी अमा इथमखुलगी युम 15 रोम मै थाबा हौरपदा मखोय मसल नुमैना कापसिनबा ओइगनी हाइबा थाजबा थौदोक अमदा सिखिबो ओइगनी हाइबा मियोय अमा मखोयना फुमलंबा हक्चांग अदु लेंगा कमरी लेनेबा अमदी पुलिस यावना असिबा हक्चांग सिंग थीबा लाकपदा मफम अदुगी मियामना चंगबा यारोय हाइदुना चंगहनखिद्रे हाइरि मफम अदुगी खुंजासिंग ने फोंदोरपदा मे 3 दा थोरखिबा इरांग असिना मरम ओइरगा मियोय कया मयुम मकै लंथुम पुनमक मांग ताखंदुना मियोय कया रिलीफ कैंप सिंगदा निंगबा कायना वाना पुंसी लेलिंगी मरगसिदा ngasi itham amasung leikhonggi jaga singda manipur police yauna mari lenaba miyoy kaya laktuna asiba hakchang thinana honarakpa asi miyamna yaba ngamloi irang asina maram oiraga mahiroi kaya yauna miyoy kaya gi hakchang lengak amasung mari lenaba singna puthokpinaba akan mongda takshinduna laklabusu ngasi fawba hakchang sing puthokpa ngamdan leiribani maitai sing asiba hakchang puthoktriba fawba koki sing asiba hakchang amata puthoknaba hotnabada mateng pangloi amasung koki gi asiba hakchang thibasu yaroi hainasu phongdokhi ngasi poinugi thanin numita hayeng khongbal ufong yumpham laleba lairing thau sanamahi laisangda lebaki oina chengo katpagi thoram pangthokre chaliba chahi asida kum tambagi phokthokdagi lakaduriba mathang chahigi phokthok henna leinaba ira thongni khibaga loinana mitei langol da hangdokliba relief camp ta leiriba inmate singi damakta laisangdagi haimal leiman galoinana chengok tangnabagi chak ensang sing loisangdagi puduna LSTB gi BP Vidyapati Sanjamna member secretary Masnam Sibada Taluangna board ki member Namoijam Tomba amadi loisangi thomi kharaga loinana ayuki saklen chaminakre thorongi manung chana handakta AIR Imphal gi maitai isai sakpada nauna A grade fanglabi LSTB gi member ahum sarang them tharongan bi namairakpam inausana amadi konsam Indira yauna handakta pangthokiba umpamatoi suba Mr Manipur contest ta lisingani kunhumdoi da runners up taraktuna silver medal fangkraba pibaloisang LSTB gi safaba posangam nandajit maitai bu taramna oktuna sanamahi laisangi thaujal charai fi kudol tamduna puning thogatki Manipur Youth League mayol na sinduna chaliba ikhoigi anauba langongi paujal puba lamsang khongchat asi ngasi nipani chanba numitki khongchat ngasi ayuk pung 9:35 tabada Kakching Higher Secondary School campus tagi Thobal amasung Kakching district ki apunba Tagdal gi chairman Y Megachandra amasung Kakching Bazar Business Welfare Association gi president Nongmaithem Sanatomba anina lapthaduna makhatan lamsang khongchat chatpa hokre khongchaloi singi Kakching district ki ngamkhai irengban fawba Aramba unit 26 Kakching gi member singna ngaksenduna thinki tungda khongchaloi singna Thobal district ki tekcham amadi khongjom kaichal fawro matungda Thawal fawba chatuna langathelda miyamgi ibamifama pangthokpaga loinana ayuki chaklen chaminaraba matung wangjing fawba chatuna ngasi nipani chanba numitki langthungfam oigani hairi wangjing dasu miyamgi ibamifama pangthokani hairi Lilong hauribi mayai lekai da leiba laikhidraba wangmayum Kalamudin gi mayumda ngarang ahing nongyai matung pung 1:30 rom tarakpam adwaida sakhangdaba singna nongmai round kaya kapsilakre hairi sakhangdaba singna nongmai kapsilamba aduda yum aduda leiba gari singda panduna akayatoi thokan batanatana haidorak maruna yum thangnabada leiba yumdasu nongmai maruna panbagi dakfam kaya leiramki hairi thogdo udugi matangda laikai gi miyam amadi club ki miyoi singna phongdorakpada yum adugi miyoi singda apen pen da leirabasu laikai gi ahallaman amadi club ki miyoi singa wari sanatuna apen pen da adu chumthok chumsingi khudong chaba amasung pipidana numidang athengbada miyam tumna khraba matungda mi kungna taba mafamda nongmai kapsilamba si matung tawidana basu apil tawrakli sakhangdaba singna nongmai kapsalamliba yum aduga hek thangnana heart ki patient amasu lei hairi asigumba mi kungna taba mafamda nongmai kapsinduna miyamda aki akhang matungda amuk hana tawbiganu haina leikai gi club amadi miyam singna phongdorakli Lemram waroi singdagi lanjenraktuna Lemram Government High School da leiriba inmate singda lakliba wakching gi 12 panba January tarik 12 1993 ima imoinu numit fawbagi manungda masa masagi yumda hanjin hanbiu natrabadi relief camp asida leiriba inmate sing suicide tawragani haina inmate singna paumi singa unaba amada lengakta section wa thamlakli relief camp asida leiribi lechonbam thasana kaubi nupi amana hiramasigi matangda paudamladuna hai lamdam asida thokliba irang sigi matangda tampaki mafam singda Chief Minister N Birena ngau chingdana Amit Shahana ngakani haiki wafum sing leiki aduba haujiksu kuki singna tamda nongmai amadi bom kaptharakuna landarakpa leptri inmate singna wabana kham thengle
Leingakna nung yauba amadi kokfai kaba cheng hawai khara piba asina kayam kuina chatnaba yagadoribano angangsing lemna lairik tamhangani hairagasu seldi adum lauri amasung chesang tanabadusu sel adum changli hariduna lakliba wakching tarani thoni panba imoino imagi numit asigi mamangda lamdam asida thokliba irang asi waroisin purakpiu hainasu apil tawragli kaisamthong hodam lerak tidimda leiba icon gym gi safabasing punging thogatpagalonana asamba khudol potpiduna gym asigi proprietor former Mr. India Momotomban Okre haukiba thasi tarada Janim Auditorium Hall da pangthokiba humphumathoi suba Manipur Bodybuilding Competition 2023 da Mr. Overall H Flat Mangang Mr. Bronze Medal L Heramani Senior KG Humpu Silver Medal B Nandajit Loinana Senior Humpu Mari da Sarug Yakiba B Dhanachandra B Bipin Senior Humpu Mangang KG da Sarug Yakiba L Bikam Chandra Amadi Junior Humpu Dra Mangang KG da Sarug Yakiba Thoramadu da Jimasigi proprietor former Mr. India Sanaroi Ama Oiragadi Hona Bahibasi Lepayade Hona na Maithire Haiduna Tunghaloidabani Maithi Raga Maipakpugi value Khangbani Maipakpa Amadi Maithi Bahibasi Sanaroi Adugi Hona Bagi Makha Poli Sanaroi Sing Opagi Thoramadu da Jimasigi Chief Instructor L Sunil Amasung Amadi Instructor Banti Susarugyaki Amasung Kuki Narco Terrorist Singna Megi Ahumdagi Maitai Furupki Mathakta Lal Tasilakpadagi Asokapan Nangkiba Amadi Mayum Makai Makan Lakan Krabasing Lanjin Raktuna Lairiba Singda Ana Layeng Mateng Galonana Jenimsta Khudaki Oiba Ana Layengi Mateng Thanipan Mateng Pangduna Lakli Haujik Phauba Miyoi Lisinga Niga Chahum Humpugamanga Layeng Bangam Khre Amadi Miron Bi Punna Chamaga Mari Fudra Marina Jenimsta Angang Unakre Haujik Su Jenimski Warta Inmate Anaba Masing Taraga Mari Leri Masing Manungda Miyoi Ani Amadi Kidney Transplant Taunanaba Miyamgi Mateng Galonana Hotnari Haina Relief Committee Jenimski Convener Amadi Chairman Napuna Khudyak Piduna Thadorpa Chirolamana Fongdorukli Chiroladuna Makha Taraduna Hai Ngasi Fauba Lamda Masigi Pukchel Chauraba Kayana Relief Committee Jenimsta Sel Oina Lupa Chiroladuna Makha Taraduna Hai Ngasi Fauba Lamda Masigi Pukchel Chauraba Chaurubi Kayana Relief Camp Jenimsta Lupa Laktara Lising Nipugani Panchani Pansukna Marifudra Pangbirakhi Aduga Thangal Bazar Pauna Bazar Gandhi Avenue Rupmahal Teng Amadi BT Rota Leiba Pharmacy Singnasu Anaba Singidamakta Hidak Langthak Cartoon Ani Mung Hapirakuna Sel Oina Pathokpada Lupa Laktaret Muki Oigadaba Hidak Sing Mateng Pangbirakpana Maram Moraga Tha Ahummakti Relief Committee Jenimsna Hidak Langthak Leibagi Awaba Mayoknaba Adu Khara Makhaydi Kokpa Ngamjaki JN Diagnostic Amadi Babina Diagnostic Nasu Jenimsta Leitaba Amadi Emergency Gi Matamda Anaba Singi Layengbada Hek Haubudagi Ngasi Fauba Lemna Mateng Pangbirakhiba Adubasu Relief Committee Jenimski Maikadigi Thagap Phongdorukli Pijariba Pausing Ngasi Loinana Loijare Ngasi Gidamuktadi Numidang Waramda Phongba Pausi Singli Lokthokchaba Pausing Miyamda Pijaba Tabiribusung Amukana Kurumjari